mayam ngasidi fourth Sunday nina recreation video amaga mupuduna lakchare. Ngasigi recreation video asidi mamangi recreation video gumna photos recreate tawzagadabana chade. Ngasigi asidi mayamna yamna pamna yengnariba amadi tanariba Manipuri video album tamna hariba album adugi aduda Prinalini gi look khara recreate tawzagadobane. Ngasigi video se aina anoba amasum try tawningbagi semjagi bane do mayamna kamaina yengbada kamaina tawi kholi nungai te horen comment ta haibiramo aduga mayam ngasi ai video asida wafam amatang haiza hoge mayam ai isana isabu ai mayam na chawe mayam na pae natonyam na chawe ai face cut phajade khole ai sagyam na thi khole ai sana dum khangje ado ani amna pamjaman bagi tawjabane sigi recreation video se ai mamang da ju hijack ai amna pamjabagi tawjabane duga ai gi video bu amna thamoi sengna amna pamjana yengjaba viewers sing gi ju khallaga tawjabane mi yamna budina te mi kharana haitare dum nangi na sakhuthi duga asuk phajagraba celebrity amagi photo recreate tawrije recreate tawri do kholi do yam yening de khote aduda dum khara haibire ba yamna budina te ai labu phabadagi yamna budi haibirakte ado haibirak diba mi khara do mi amana yamna dum thabak khara tawjabada degi mana pamjaba khara khotna jabada yam kana judge tawbigano yam kana demotivate tawbigano adum entertainment makhala mane khallaga dum ha ki nungai bane khallaga dum nungai thokna yengbiyo simatang haijaninge du tadi mayam let's go into the video. Sigi look se orakna bagi damak white t-shirt ama litle aduga kokta handkerchief ama pulle aduga brush ama painting to bagi style da tawre ado agi brush sidi agi makeup brush use tawbune agi pen brush ti laite duna makeup brush use tawre aduga dum haifet manana ba acting tawgre the world you see. Sigi look sida yauriba landline phone je aigi de landline phone laite banina arrange to tawbungam gidreduna landline phone gi DIY tawbune Nokia gi phone macha amaga spiral binder amaga use toraga sem gi bane ado manbra mandabra habdu yengase mayam sigi look se aina nahan Sarojini dagi shirt ama lerakpado adudune aduga aigi DIY gi landline phone je kamai tawge mayam comment haibiramo sigi look sigi laize chak manaba thiba phangjagi dreduna haifet manaba machille aduga lambi nakanda ukra hoba jaga amada namjagi bane never feel so much don't wanna leave us in between cause when you lock me in I'm in for life don't care it's a cruel Leina pakpagumna nangi nushi wakhala wahale kauba ngamdraba wari kayana
ꯃꯩ ꯆꯥꯛꯄꯤꯔꯔꯦ ꯃꯩ ꯆꯥꯛꯄꯤꯔꯔꯦ ꯑꯣꯜꯂꯛꯈꯤꯅꯤ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯥꯕꯅ ꯇꯧꯗꯨꯅ ꯃꯩ ꯆꯥꯛꯄꯤꯔꯈꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯠꯇꯅ ꯑꯣꯜꯂꯛꯈꯤꯅꯤ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯥꯕꯅ ꯇꯧꯗꯨꯅ ꯃꯩ ꯆꯥꯛꯄꯤꯔꯈꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯠꯇꯅ ꯑꯗꯨꯅ ꯇꯥꯝꯅ 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 ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯝꯅ 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 ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯝꯅ ꯇꯥꯝꯅ ꯇꯥꯝꯅ